ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯤꯡꯅꯨꯡ ꯑꯗꯨꯗ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯖꯣꯏ, ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯥꯟꯁꯥꯡ ꯑꯃꯗ ꯐꯝꯂꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥ ꯊꯛꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ "ꯑꯩꯈꯣꯏꯁꯤ ꯄꯔꯤꯈꯥ ꯂꯣꯏꯔꯛꯄꯒꯤ ꯀꯗꯥꯏꯗꯅꯣꯝꯗꯤ ꯑꯃꯨꯛꯇꯪ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃ ꯁꯤꯟꯗꯣꯛꯄꯗꯤ ꯌꯥꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗꯤ ꯀꯣꯛꯁꯨ ꯑꯝꯇ ꯆꯥꯟꯅꯗꯦ, ꯃꯥ ꯊꯣꯛꯄ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯄꯔꯤꯈꯥꯗ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ, ꯑꯗꯣ ꯀꯗꯥꯏꯗꯅꯣꯝꯗꯤ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯗꯅ." ꯑꯖꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯅ "ꯌꯥꯏꯅꯦ, ꯑꯩꯁꯨ ꯍꯥꯏꯅꯤꯡꯉ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯍꯥꯎꯕ ꯆꯥꯈꯤꯗꯕꯒ ꯀꯨꯏꯔꯦꯗ, ꯂꯩꯁꯦ ꯇꯨ ꯍꯧꯔꯦ ꯌꯦꯡꯉꯨꯁꯦ." ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡꯗꯨ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ?" ꯁꯅꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯖꯣꯏꯅ "ꯆꯠꯄꯗꯨꯕꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯒꯥꯔꯤꯗꯨꯅꯤ ꯂꯨꯔꯤꯁꯦ, ꯔꯤꯖꯥꯕ ꯋꯥꯏꯔꯦ ꯑꯥ ꯌꯧꯅ ꯍꯥꯏꯔꯛꯀꯅꯤ." ꯃꯗꯨꯗ ꯕꯣꯕꯣꯏꯅ "ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯅ ꯂꯩꯕꯗꯣ, ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯒꯦ ꯌꯥꯅꯤ, ꯃꯥꯒꯤ ꯄꯥꯈꯣꯟ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯩ." ꯃꯇꯧ ꯑꯁꯨꯝꯅ ꯑꯖꯣꯏ, ꯁꯅꯝꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯌꯦꯡ ꯑꯁꯦ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯔꯨꯁꯤ, ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯣꯕꯣꯏꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗ ꯊꯦꯡꯅꯁꯤꯒꯦ?" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯗꯨꯗ ꯑꯖꯣꯏ ꯑꯃꯗꯤ ꯁꯅꯝꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9 ꯅꯪꯅꯅꯕ ꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯖꯣꯏ, ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯤ, ꯑꯗꯨꯗꯨꯒ ꯍꯌꯦꯡ ꯀꯔꯤ ꯄꯣꯠ ꯄꯨꯒꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯖꯣꯏ, ꯁꯅꯝ, ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯌꯦꯡ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯑꯖꯣꯏ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯂꯧꯈꯠꯇꯨꯅ ꯀꯔꯤꯕꯨ ꯊꯥꯒꯠꯂꯛꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛꯇ ꯉꯥꯏꯍꯥꯛ ꯆꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯑꯖꯣꯏꯅ ꯐꯦꯁꯕꯨꯛꯇ ꯆꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯅꯥꯜꯂꯝꯕꯒꯨꯝ ꯃꯁꯥꯗ ꯁꯥꯎꯒꯨꯝ ꯑꯃ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯁꯠ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯣꯏꯁꯨ ꯀꯥꯡꯈꯜꯅ ꯊꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯣꯕꯥꯏꯜꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯁꯅꯝꯗꯣ ꯃꯍꯥꯛꯁꯨ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯝꯕꯒꯨꯝ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ "ꯀꯅꯥꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯝꯅ ꯑꯣꯟꯊꯣꯛꯄ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯅꯝ ꯍꯤꯞꯊꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯨ ꯑꯗꯨꯃꯉꯥꯏ, ꯍꯌꯦꯡ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨꯗ ꯀꯔꯤ ꯁꯥꯈꯤꯅꯥ ꯄꯤꯔꯤꯕꯅꯣ ꯈꯪꯗꯦ, ꯃꯍꯥꯛꯅ ꯆꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯅꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ "ꯀꯅꯥꯅꯣꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯣꯕꯣꯏ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯂꯞ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯒ ꯃꯈꯣꯏ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯕꯣꯕꯣꯏꯗ "ꯕꯣꯕꯣꯏ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯍꯥꯟꯅꯅ ꯍꯥꯏꯅꯕꯁꯨ ꯂꯩꯇꯦ." ꯋꯥꯐꯝ ꯑꯗꯨꯗ ꯑꯖꯣꯏꯅ "ꯅꯪꯅ ꯈꯪꯉꯣꯏꯌꯦ, ꯉꯔꯥꯡ ꯕꯣꯕꯣꯏ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ, ꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯑꯁꯣꯝ ꯆꯤꯡꯒꯣꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯐꯖꯕ ꯊꯦꯜ ꯑꯃ ꯂꯩꯔꯤꯌꯦ, ꯑꯗꯨꯗꯨꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯊꯣꯛꯁꯤ ꯀꯩꯅꯣ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯁꯤ ꯆꯠꯂꯒ ꯉꯁꯤ ꯍꯜꯂꯣꯏꯗꯕ? ꯍꯦꯔꯥ,
ngasi chalaga ngasi haladi bit ka leiteda mafam adudane ten ga khalaga kholaga chai sing chadana ahing dilakadabani singnung manungduda ahing liekpa haibasi afabadi wairoise as sanam nayam kida lehoroge bro hera boboy ai bunu pa thok tabai type adu haibagi wani ado kuju kulai de khara yaukisi tambang manati umungdane lerudido lamhui maraktuda ꯑꯩꯈꯣꯏꯅꯦ ꯁꯥ ꯃꯌꯥꯝꯒꯤꯅꯦ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯇꯣꯛꯀꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯑꯣꯗꯧꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯁꯦ ꯌꯦꯞꯄꯩꯁꯦ ꯈꯨꯔꯤꯅꯤ ꯆꯕꯠ ꯆꯕꯠ ꯁꯣꯏꯒꯗꯧꯔꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯖꯣꯏ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯅ ꯆꯠꯁꯤ ꯍꯥꯏꯅꯔꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯍꯧꯁꯥꯅ ꯑꯖꯣꯏ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏꯁꯦ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕꯗꯁꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯎꯃꯪꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 12 ꯄꯔꯤꯈꯥ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗꯁꯨ ꯃꯈꯣꯏꯁꯨ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯖꯣꯏ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯆꯤꯡꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯝꯂꯕꯒꯤ ꯇꯨꯡ ꯀꯨꯝꯊꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯦꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯩ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯑꯁ ꯑꯩꯗꯤꯅꯦ ꯁꯍꯔꯒꯤ ꯅꯤꯟꯈꯣꯡꯒꯨꯝ ꯃꯔꯛ ꯑꯗꯨꯋꯥꯏꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯒꯨꯝꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯃꯗ ꯌꯨꯝꯒ ꯅꯥꯟꯅ ꯁꯥꯔꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯁꯅꯝꯅ ꯍꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨꯅꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯛꯁꯤ ꯁꯣꯜꯂꯛꯄꯁꯨ ꯌꯥꯔꯣꯏꯗꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯖꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯏꯪ ꯆꯤꯛꯄ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯋꯥꯈꯜꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯅꯤ ꯑꯐ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯅꯤ ꯌꯦꯡꯊꯤꯅꯕ ꯍꯦꯟꯖꯟꯅꯕ ꯀꯔꯤꯝꯇ ꯂꯩꯔꯔꯣꯏ ꯁꯦ ꯁ꯭ꯋꯥꯏꯗ ꯁꯤ ꯐꯝꯃꯒ ꯂꯥꯏꯒ ꯅꯤꯡꯗꯅ ꯂꯩꯔꯗꯤ ꯕꯣꯔꯒ ꯊꯨꯅ ꯐꯪꯅꯤ ꯐꯪꯅꯤ ꯆꯤꯡꯅꯨꯡꯁꯤꯗ ꯅꯪ ꯂꯩꯔꯦꯅ ꯈꯜꯂꯣꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯣ ꯁꯍꯔ ꯇꯥꯟꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯃꯔꯛꯇ ꯇꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯃꯤꯑꯣꯏ ꯄꯨꯟꯁꯤꯁꯦ ꯀꯟꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯈꯜꯂꯒꯅꯤ ꯃꯌꯥꯝꯅ ꯁꯍꯔ ꯇꯥꯟꯅꯔꯤꯕꯁꯤ ꯃꯗꯨꯃꯗꯤ ꯆꯨꯝꯃꯤ ꯁꯅꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯕꯗꯤ ꯈꯪꯗꯦ ꯎꯃꯪ ꯋꯥꯃꯪꯁꯤꯗꯒ ꯂꯥꯏꯅꯤꯡꯉꯩꯗ ꯂꯤꯟꯅꯒ ꯈꯨ ꯀꯥꯏꯅ ꯆꯤꯛꯈ꯭ꯔꯗꯤ ꯇꯤꯡꯉꯤꯅꯦ ꯑꯗꯨꯝ ꯗꯣꯛꯇꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯣ ꯑꯗꯨꯅꯦꯕ ꯁꯦ ꯉꯥꯡ ꯂꯩꯔꯅꯨ ꯇꯦꯟ ꯈꯟꯅꯕ ꯇꯧꯁꯤ ꯇꯦꯟꯗ ꯌꯥꯔꯣꯏꯌꯦ ꯗꯝꯕꯨꯔ ꯑꯣꯏꯅ ꯈꯟꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯗꯝꯕꯨꯔ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯁꯤꯡꯁꯦ ꯍꯦꯛꯇꯃꯛ ꯆꯥꯟꯅꯕ ꯆꯨꯅꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯛꯏ ꯑꯗꯨꯒ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯏꯟꯁꯥꯡ ꯁꯦꯝꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯉꯩꯅꯦ ꯍꯧꯖꯤꯛꯇ ꯀꯔꯤꯅꯣ ꯅꯤꯡꯁꯤꯡꯉꯩꯗꯨꯕꯣ ꯅꯇꯨꯔꯣ ꯅꯠꯇꯦ ꯃꯁꯤ ꯊꯥꯡꯁꯤꯗ ꯇꯦꯡ ꯂꯥꯎꯅ ꯊꯤꯟꯗꯅ ꯉꯔꯥꯡꯗꯣ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯃꯤꯉꯩꯗꯅꯦ ꯀꯅꯥꯅꯣ ꯈꯪꯗꯦꯃꯤ ꯅꯪꯒꯟꯁꯤꯗ ꯁꯠ ꯂꯥꯎ ꯅꯥꯜꯂꯝꯕꯩ ꯋꯥꯅꯤꯗ ꯕꯣꯕꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯖꯣꯏꯅ ꯅꯪꯁꯨ ꯇꯧꯔꯛꯄ꯭ꯔꯣ ꯑꯩꯁꯨꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯂꯩꯔꯤꯉꯩꯗ ꯀꯣꯛꯁꯤꯗꯀꯣ ꯁꯠ ꯂꯥꯎ ꯅꯥꯜꯂꯝꯕꯩ ꯋꯥꯅꯤꯗ ꯅꯕꯥꯅꯤꯗꯨꯒ ꯑꯩꯒꯁꯤꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯍꯦ ꯅꯪꯅ ꯀꯩꯗꯧꯔꯛꯏꯕ ꯑꯩꯒꯤꯅ ꯈꯣꯡꯗ ꯄꯥꯏꯔꯝꯕꯩ ꯋꯥꯅꯤꯗ ꯀꯔꯤꯅꯣꯝꯗꯤ ꯊꯣꯛꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯄꯥꯈꯠꯅ ꯈꯟꯖꯟꯒꯅꯨꯀꯣ ꯆꯣꯔꯣꯠ ꯍꯥꯕꯨꯡꯒ ꯂꯥꯏ ꯁꯥꯏꯗ ꯇꯧꯔꯛꯀꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯊꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯝꯕꯨꯔ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯊꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯖꯣꯏ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯗꯤ ꯃꯩ ꯇꯤꯛꯅꯅꯕ ꯁꯤꯡ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯤꯡ ꯊꯤꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯖꯣꯏ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ
ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯆꯤꯡꯒꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯤꯡ ꯊꯤꯕ ꯑꯃꯗꯤ ꯂꯥꯡꯕ ꯈꯣꯡꯕ ꯂꯥꯎꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ ꯑꯁꯨꯝꯅ ꯄꯨꯟꯕꯁꯦ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯇꯁꯨ ꯄꯨꯟꯈꯤꯕ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯈꯪꯕꯅꯤꯅ ꯍꯟꯗꯛꯁꯨ ꯄꯨꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯗꯤ ꯇꯣꯉꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯁꯤꯡ ꯌꯦꯟ ꯊꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏꯅ ꯗꯝꯕꯨꯔ ꯈꯟꯗꯨꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯑꯖꯣꯏꯅ ꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯄꯩꯗꯨꯅ ꯊꯝꯂꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯅꯥ ꯈꯔ ꯍꯦꯜꯂꯛꯈꯤꯕꯗꯨ ꯑꯩꯅ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯕꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯅꯪꯗꯤ ꯑꯗꯨ ꯎꯅꯥꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯣꯏ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯌꯣꯝꯕ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯤꯅꯦ ꯍꯩꯕꯣꯡ ꯃꯅꯥꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯕꯣꯏꯅ ꯍꯩꯕꯣꯡꯒꯗꯤ ꯈꯪꯗꯦ ꯁꯦ ꯆꯣꯔꯐꯣꯟ ꯃꯅꯥꯁꯤꯒꯗꯤ ꯈꯪꯉꯤ ꯆꯣꯔꯐꯣꯟ ꯃꯅꯥꯒ ꯆꯥꯕ ꯍꯥꯎꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯎꯅꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯆꯥꯃꯤꯟꯅꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯕ ꯑꯗꯨꯗ ꯃꯈꯣꯏꯗꯣ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯛꯂꯔꯣꯏꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯕꯗꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯖꯕ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯑꯖꯣꯏꯅ ꯁꯤꯡ ꯑꯗꯣ ꯃꯩ ꯍꯧꯒꯠꯂꯛꯏ ꯌꯥꯝꯈ꯭ꯔꯕ ꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯟꯁꯤꯟꯅꯗꯨꯅ खरा खायरग मई अदो थागलकपदुदा मफम अदो खरा मखैदी ngali matam aduda sanapna ꯑꯩꯈꯣꯏꯗꯤ ꯂꯦꯝ ꯁꯨꯝꯇ ꯄꯨꯔꯛꯍꯧꯗꯦ ꯀꯥꯎꯗꯅ ꯀꯃꯥꯏ ꯇꯧꯁꯤꯕ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯄꯨꯝꯃꯝꯗꯣꯔꯤꯕ ꯇꯧꯏꯁꯤꯕꯣ ꯌꯥꯅꯤꯗ ꯁꯤꯒꯤ ꯊꯥꯔꯤꯕ ꯃꯩꯁꯦ ꯁꯤ ꯑꯗꯨꯝ ꯊꯥꯔꯒ ꯂꯣꯏꯔꯦ ꯌꯥꯃꯤ ꯀꯩꯅꯣ ꯁꯤꯡꯁꯤꯡꯁꯦ ꯑꯆꯧꯕꯁꯨ ꯌꯥꯎꯔꯤ ꯁꯤ ꯆꯥꯛꯄ ꯂꯣꯏꯔꯛꯄꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯤꯡ ꯑꯗꯣ ꯊꯦꯛꯇꯨꯅ ꯁꯨꯝ ꯍꯥꯞꯆꯜꯂꯒ ꯃꯩ ꯍꯧꯒꯠꯂꯛꯏ ꯃꯩ ꯆꯥꯛꯂꯤꯉꯩꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯇꯧꯒꯨꯝ ꯑꯌꯨꯛꯇ ꯑꯖꯣꯏꯅ ꯆꯥꯛ ꯊꯣꯡꯈꯤꯕꯗꯨꯒꯨꯝꯅ ꯑꯖꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯏꯪ ꯆꯤꯛꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯃꯤ ꯑꯃꯗ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯏ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗꯕꯨ ꯀꯅꯥꯅ ꯇꯥꯗꯣꯏꯅꯣꯃꯤ ꯑꯉꯥꯎ ꯅꯣꯏꯅ ꯈꯔ ꯇꯥꯕꯩ ꯋꯥꯅꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯩ ꯇꯥꯏꯞꯇ ꯇꯤꯟ ꯀꯥꯡ ꯃꯔꯛꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯀꯔꯤꯅꯣ ꯀꯅꯥꯁꯨ ꯀꯧꯅꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯀꯩꯗꯧꯗꯣꯔꯤꯒꯦ ꯅꯪ ꯈꯜꯂꯒ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯥꯗꯨꯗꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯔꯥ ꯃꯥꯇꯥꯗ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟ ꯍꯣꯇꯦꯜꯅꯆꯤꯡꯕ ꯂꯩꯒꯗꯧꯔꯤꯕꯅꯤ ꯁꯤꯗ ꯅꯪꯅ ꯀꯥꯡꯉꯧ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦꯗꯅ ꯅꯪꯕꯨ ꯎꯈꯣꯡ ꯑꯃꯗꯤ ꯆꯪꯗꯅ ꯂꯩꯔꯨꯒꯗ꯭ꯔꯣ ꯇꯧꯔꯅꯤ ꯑꯖꯣꯏꯒꯤ ꯍꯧꯅꯕꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯁꯟꯈ꯭ꯔꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡꯒ ꯑꯣꯏꯕꯒ ꯌꯥꯝꯅꯁꯨ ꯏꯪꯉꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯝꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯝꯕꯨꯔ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯁꯣꯝ ꯊꯪꯕ ꯋꯥꯡꯃ ꯏꯃꯝ ꯃꯝꯕ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝꯗ ꯁꯣꯔꯣꯠ ꯂꯥꯎꯅ ꯎꯅꯥ ꯋꯥꯅꯥ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯖꯣꯏ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯁꯥ ꯉꯥ ꯆꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯂꯩꯔꯝꯃꯣ ꯑꯩ ꯈꯨꯒꯤ ꯂꯧꯊꯣꯛꯎꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯖꯣꯏꯗꯣ ꯈꯨꯒꯤ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯃꯍꯥꯛꯅ ꯗꯝꯕꯨꯔ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯒ꯭ꯔꯤ ꯑꯗꯣ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯈꯨꯒ꯭ꯔꯤ ꯑꯗꯣ ꯁꯠꯂꯒ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯍꯣꯏ ꯀꯅꯥꯅꯣ ꯁꯥꯎꯍꯨꯝꯒ ꯐꯪꯉꯤꯅꯦ ꯁꯥ ꯉꯥ ꯄꯥꯏꯈꯤꯕ ꯖꯥꯠꯂꯥ ꯎꯆꯦꯛꯀ ꯑꯣꯏꯔꯝꯃꯗꯤ ꯀꯛꯊꯠꯂꯒ ꯂꯧꯔꯒ ꯆꯥꯊꯣꯛꯀꯦꯅꯦ ꯑꯁꯨꯝꯅ ꯑꯖꯣꯏꯅ ꯉꯥꯡꯕ ꯑꯗꯨꯗ ꯁꯅꯞ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯙꯞ ꯇꯧꯔꯅꯨ ꯂꯥꯛꯑꯣ ꯁꯤꯗ ꯑꯁꯨꯝꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯖꯣꯏꯅ ꯉꯥꯡꯗꯨꯅ ꯆꯪꯉꯛꯏ ꯍꯣꯏ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯋꯪ ꯂꯥꯎꯅ ꯁꯥꯎꯍꯨꯝ ꯑꯃ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯗ ꯃꯗꯨ ꯎꯃꯪꯗ ꯂꯩꯕ ꯑꯆꯧꯕ ꯎꯆꯦꯛꯅꯒ ꯑꯩꯒꯤ ꯀꯣꯛꯁꯤ ꯐꯛꯀꯦ ꯀꯥꯏꯅ ꯄꯥꯏꯁꯤꯜꯂꯛꯄꯖꯥꯠꯅꯤ ꯈꯨꯒ꯭ꯔꯤ ꯁꯠꯄꯗꯨꯗ ꯀꯤꯈꯤꯕꯖꯥꯠꯅꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯈꯥ ꯆꯠꯊꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯗ ꯁꯣꯔꯣꯠ ꯄꯦꯔꯦꯠ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ
ꯑꯁꯤꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯩ ꯇꯤꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯑꯁꯤꯗ ꯂꯝꯍꯨꯏ ꯀꯩꯁꯥ ꯂꯥꯛꯇꯅ ꯀꯩꯒꯗꯨ ꯂꯥꯛꯇꯅ ꯂꯨꯝꯃꯒ ꯂꯩꯔꯤꯕ ꯖꯥꯠꯂꯣ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏꯅ ꯇꯨꯝꯕꯤꯉꯩꯗꯅꯦ ꯀꯣꯛ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏꯀꯣ ꯏꯃꯣ ꯑꯗꯨꯁꯨ ꯈꯔ ꯅꯤꯡꯉꯥꯏꯅꯤ ꯉꯥꯏꯈꯣ ꯃꯩ ꯄꯥꯏꯔꯒ ꯆꯪꯉꯒ ꯊꯤꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯀꯩꯒ ꯑꯣꯏꯔꯝꯃꯗꯤ ꯏꯕꯨꯡꯉꯣ ꯉꯪꯉꯒ ꯆꯣꯡꯊꯣꯔꯛꯄꯗ ꯅꯪꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯥꯒꯤ ꯑꯃꯨꯛ ꯇꯥꯊꯣꯛ ꯑꯁꯦꯡꯕꯗ ꯑꯃꯨꯛ ꯉꯥꯡ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯁꯦꯠꯊꯔꯛꯄꯒꯨꯝ ꯆꯦꯔꯦꯠ ꯆꯦꯔꯦꯠ ꯂꯥꯎꯔꯒ ꯖꯦꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯈ꯭ꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅ ꯁꯦꯠꯊꯔꯛꯂꯒ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯕꯝ ꯂꯥꯎꯅ ꯇꯥꯈꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥ ꯑꯃꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯧꯔꯛꯈꯤ ꯂꯩꯃꯥꯏ ꯑꯗꯣ ꯗꯝ ꯂꯥꯎꯅ ꯅꯤꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯍꯧꯖꯤꯛꯄꯨ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯁꯥ ꯇꯦꯛꯑꯒ ꯂꯩꯃꯥꯏꯗ ꯇꯥꯕꯗꯧꯅ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯦꯛꯏꯖꯥꯠꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯖꯣꯏꯅ ꯎ ꯄꯥꯝꯕꯤꯗꯨꯗꯅꯦ ꯅꯞꯄꯒ ꯁꯨꯝ ꯂꯩꯕꯗꯣ ꯋꯥꯔꯛꯑꯦꯌꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯨꯝꯃꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯝꯕꯗꯣ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯒ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯖꯣꯏꯅ ꯍꯥꯏꯁꯤ ꯆꯨꯝꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯃꯥꯟꯕ ꯑꯃ ꯁꯦꯠꯊꯔꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯎꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕꯒꯤ ꯃꯑꯣꯡꯗ ꯒꯣꯔꯣ ꯒꯣꯔꯣ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯝꯅ ꯍꯧꯖꯤꯛ ꯁꯦꯠꯊꯈꯤꯕ ꯑꯆꯧꯕ ꯎ ꯄꯥꯝꯕꯤꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯤꯡꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯃꯈꯣꯟꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒ ꯂꯩꯃꯥꯏꯁꯤꯁꯨ ꯒꯔꯪ 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 ꯅꯤꯛꯏ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯣ ꯃꯤꯒ ꯑꯣꯏꯔꯝꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯏꯗꯅ ꯃꯤ ꯑꯣꯏꯔꯝꯗꯗꯅꯅꯦ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯐꯤꯂꯝꯗꯒ ꯌꯥꯎꯕ ꯃꯤꯒ ꯊꯣꯡꯗꯨꯅ ꯆꯥꯕ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯇꯦꯟꯒ ꯌꯥꯝ ꯄꯥꯏꯕ ꯑꯃ ꯑꯗꯨ ꯀꯥꯡꯕꯨꯗꯨ ꯑꯣꯏꯔꯝꯗꯅꯅꯦ ꯑꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯅꯤꯄꯨꯔꯗꯕꯨ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯍꯧꯉꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯔ ꯒꯔ ꯑꯁꯨꯝ ꯆꯤꯡꯂꯤꯕ ꯃꯈꯣꯟ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕꯅꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯩ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯐꯣꯟꯁꯤꯡ ꯑꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯟ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯟ ꯇꯥꯔꯤꯕꯗꯣ ꯌꯥꯝꯅ ꯅꯛꯄꯗꯤ ꯃꯥꯜꯂꯒ ꯆꯪꯁꯤꯟꯈꯤꯕꯗ ꯁꯨꯡꯌꯧ ꯌꯧꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯈꯣꯟ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯩ ꯍꯧꯒꯠꯂꯝꯕ ꯃꯐꯝ ꯑꯗꯣ ꯐꯅꯌꯥꯝꯅ ꯂꯥꯞꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯍꯧꯖꯤꯛꯇ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯇꯥꯕꯣꯏꯅꯤꯡꯉꯤ ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯁꯨꯌꯧ ꯌꯧꯗꯦꯅꯦ ꯍꯜꯂꯨꯔꯁꯤ ꯂꯥꯎ ꯀꯅꯥꯒꯨꯝꯕꯅ ꯎ ꯄꯥꯝꯕꯤ ꯌꯥꯟꯊꯠꯂꯒ ꯆꯤꯡꯕ ꯈꯣꯠꯄ ꯎ ꯍꯨꯔꯥꯟꯕꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯪꯉꯧꯔꯁꯤ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯝꯅ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯨꯕꯨ ꯀꯔꯣꯝꯗꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯕꯣꯕꯣꯏꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯕꯣ ꯃꯗꯨꯗ ꯑꯖꯣꯏꯅ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯖꯣꯏꯅ ꯂꯝꯖꯤꯡꯗꯨꯅ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯩ ꯍꯧꯒꯠꯂꯝꯕ ꯃꯐꯝ ꯑꯗꯣ ꯁꯨꯐꯪ ꯐꯪꯗꯦ ꯑꯁꯨꯝ ꯂꯥꯛꯂꯕꯁꯨ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗ ꯁꯅꯝꯅ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯦ ꯌꯥꯔꯔꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯩ ꯍꯧꯒꯠꯂꯝꯕꯗꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯗꯨꯕꯣ ꯃꯩꯉꯥꯜꯁꯨ ꯑꯝꯇ ꯎꯈꯤꯗ꯭ꯔꯦꯃꯤ ꯃꯝꯁꯟꯈ꯭ꯔꯦ ꯇꯧꯏꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯕꯣꯏꯅ ꯑꯩꯈꯣꯏꯅꯦ ꯌꯨꯝꯗꯥꯐꯝ ꯈꯪꯗ ꯁꯤꯒꯗꯧꯔꯤꯕꯅꯤ ꯌꯥꯝ ꯆꯣꯞꯄꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯐꯔꯦꯗꯅ ꯁꯦ ꯀꯩꯗꯧꯕꯩꯅꯣꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯎ ꯌꯥꯟꯖꯔꯒ ꯑꯩꯈꯣꯏꯅ ꯆꯪꯉꯨꯔꯤꯁꯤꯕꯣ ꯕꯣꯕꯣꯏ ꯅꯪ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯏꯔꯣ ꯍꯥꯏꯁꯦ ꯅꯪ ꯉꯁꯥꯏꯉꯩꯗꯨ ꯍꯥꯏꯗꯦꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯆꯩ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯉꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯗꯝꯕꯨꯔ ꯈꯜꯍꯧꯕ ꯃꯐꯝ ꯑꯗꯨ ꯆꯪꯅꯕ ꯑꯁꯨꯝ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯤ ꯗꯝꯕꯨꯔ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯅꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯗꯝꯕꯨꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯖꯣꯏꯅ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏꯁꯨ ꯆꯞ ꯂꯦꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯀꯩꯗꯧꯔꯒꯦ ꯁꯤꯅꯃꯣ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯂꯥꯡꯒꯅꯣ ꯅꯣꯏ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ꯭ꯔꯣ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯑꯩꯈꯣꯏꯗꯤ ꯇꯥꯗꯦꯅ ꯇꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ ꯍꯦꯔꯥ ꯅꯪ ꯁꯨꯕ ꯃꯇꯥꯡ ꯆꯥꯗꯦꯍꯦ ꯆꯠꯁꯤꯜꯂꯣ ꯕꯣꯕꯣꯏ ꯃꯁꯤ ꯑꯖꯣꯏꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦ ꯆꯠꯁꯤꯜꯂꯣ
asumna sanamna boboido jinglega chakhiga tawbada ajoina ngai khobi adomdari tarise ha asomdane ba asomna hairaga sanamdo parab amuk chen thorei matam aduda ajoina ngaiko ai thanda tarisibo lodi ta dabrai bani as ta de me ajoi nang ju phagi ro singbro as matang sida phagi tawga ro asing rin haiji tu yam hau hau kapimi kapa kapa sum jangi lapar kayum tore wafam maruda boboido kirek laduna masa ado swai swai jing jing laduna as ajoi nang phagi matang sa di ko nang ai sa ji kilom tawre ba as boboi ai gi ji phagi na tibi tu yoksele chesilo asum na haram laga ajoi di hotuna chenkri sanam amadi boboi su mathom maram khangdana ajuna cheliba domta makoi ani siu cheli adumna asum chelakpada ajoi to uhowdabadagi faiduna leiramba akangba upampi amagi atiekpa masa amada loksenduna mahak to uprang upsenduna una marak aduta sorot launa tusali ajuna tusenki baduda sanam amade boboi su chenseli adubu makoi su mambaga usa amana phairi budu uhowduna loksenduna mokoi ahumdo punna tusalminari matam aduta ajoi to frap hawlaklaga sanam amade boboida hoi saslo as khong ji chen gramale ne asumna ajoi to sek tuna sum chatli sanam amade boboi su masigi ajoi haiba maha papi sina ne khoi ti alise asumna hairaga makoi su makhong to nalaga hawlai aduga ajoi gi matuk ne duna chatli matam aduta ajoi to amuka su chap lepkhre maduda sanamna kedore ha kari muk tawre hada buna kana amuk kapage matam aduta ajoina ai khoi umang asidagi yum jobo mangamgedaba mandre keno ma haijina hai ajoi nang ngawba khaga horabo nati nang bu numidang guli ga he chabra ba nati nang ga chabra guli du pora hodra ba nang bo as nang ri phagi tariba lai ji juba angak pani he ai mo khatan tahali nudu tahla di khra phadong ni o ai khodi pap chen da bri taro yi nang gi na pap le ni tariba pafam baduda boboina ngaikho nabani dilangi no kari yung tawak sina nang su taba horabo taba ho kunati ai gi tungta kana legi yung ha kana legi ne asum da hairaga sanam amati ajoina tungda flux ato kapnu jingrubada boboi gi matungdagi khara handoklaga nupi ama masam mana itha thadaraga tung onthoklaga leiribudo ure madu ubada sanam amati ajoina but leire hairam laga makhoi di hotna chenkri masidagi boboi su thorai machaja haraga mahaksu yamna pakhana sanam amadi azone chenkhiba tu ki matuk iniraktuna chelai asomna makhoi ahum do budrung chelakpana laibak phaba haibaduni ngasai makhoi na mai hogat lamba dambur khalamba adugi manaka to chokselakhi masidagi ti sanam patpap chensenduna mai ado ta paikhallaga akoi baduta koi hai maruda ajoina hai kayon to jibo mai to paira koi hai dubo ati nungi juki lawjo sari bro matam adu sanamna ai kada lai da mai changdabani adugi hairi bani adu thenakpa nupi dubu nang lai ni khangabro kana khangni uyamba yawba mi oiramati as uyamba yawba mi oirakabu tungon tholep kadro kada jidi asomna makhoi ahumdo amana ama hai wari sando leiringai makhoi gi mamangda leiriba mai ngarang chakliba sing adudagi singama tapna masi lengbukum tawri aduma torokpadu da boboina hai sing sibu masi lengbukum tawine tu khara chawba jo thor onare adumna hairi ngai matamadu da ajoina ai changsilo koi dambur mung leuna phani dambur se kedong ngomdriba ha asidi phut phawbu sibo ai khoi yumda loguna phagani wafam madu da sanamna ai khoi yumda loguna phagani maduna khwaidagi yaifiragani koi yumda naba tawsi maduda boboina phare adu watari chaslo damburga se loilosilasi asumna haineraduna ajoi sanam amati boboi makoi ahumna khalamba dambur ado makhong sing ado phuk toklaga lamna kanna loisinaba laknari adumna tawringi matam maduta chingnu maduta karino khanghoudana ing lawpa karino ma sairakhi adumna tarakpa aduta sanamna kinone nung taba horomalene asomna hairaga makuna tingthoktuna yengbadati masada karimta choti maduda boboina hoi aikhoina tawrisibu karino moina hojik chairi du lechin chairakpa kaidu oira jalo lechin chaibabu kaino ne
ꯂꯩꯆꯤꯟ ꯆꯥꯏꯕ ꯍꯥꯏꯕꯗꯤꯅꯦ ꯂꯥꯏ ꯊꯣꯛꯑꯝꯗꯥꯏꯒꯤ ꯏꯁꯤꯡ ꯆꯥꯏꯔꯛꯄꯗꯣ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯏꯁꯥꯗꯗꯤ ꯑꯝꯇ ꯆꯣꯠꯇꯦ ꯍꯧꯖꯤꯛ ꯆꯥꯏꯒꯤꯗꯨ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯏꯪ ꯏꯪ ꯂꯥꯎꯕ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯑꯃꯨꯛꯀꯁꯨ ꯆꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯖꯣꯏꯅ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯗꯝꯕꯨꯔ ꯑꯗꯣ ꯀꯥꯕꯛ ꯀꯥꯕꯛ ꯌꯣꯝꯁꯤꯜꯂꯒ ꯃꯈꯣꯏꯅ ꯂꯩꯍꯧꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯃꯨꯔꯤ ꯆꯠꯈꯤꯕꯗꯣ ꯕꯣꯕꯣꯏ ꯁꯅꯝ ꯑꯃꯗꯤ ꯑꯖꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯍꯜꯂꯒ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯃꯩ ꯍꯧꯒꯠꯂꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯂꯥꯏꯅ ꯁꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯃꯩꯁꯦ ꯈꯔꯒ ꯍꯦꯟꯅ ꯊꯥꯒꯠꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯊꯤꯔꯨꯔꯤꯕ ꯌꯥꯝꯂꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯑꯗꯣ ꯉꯔꯪ ꯆꯥꯛꯍꯜꯂꯤ ꯃꯩ ꯑꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅ ꯉꯔꯪ ꯄꯦꯔꯦꯛ ꯆꯥꯛꯄ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯄꯨꯡꯀꯥꯟ ꯉꯥꯜꯂꯤ ꯑꯗꯨꯒ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯒꯤ ꯃꯩꯈꯨ ꯑꯗꯨꯁꯨ ꯅꯣꯡꯗꯣꯟ ꯄꯛꯅ ꯀꯥꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯃꯇ ꯇꯧꯔꯛꯇ꯭ꯔꯤ ꯁꯣꯔꯠ ꯕ꯭ꯔꯦꯛ ꯂꯥꯎꯕ ꯀꯔꯤꯃꯇ ꯇꯥꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯃꯩꯁꯦ ꯍꯌꯦꯡ ꯐꯥꯎꯕ ꯊꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯔꯤꯒꯨꯝꯕꯗ ꯃꯩꯁꯦ ꯍꯦꯛ ꯃꯨꯠꯈ꯭ꯔꯕꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯁꯥꯅꯤ ꯈꯪꯗꯦ ꯃꯤꯅꯤ ꯈꯪꯗꯦ ꯂꯥꯏꯅꯤ ꯈꯪꯗꯦ ꯌꯥꯝ ꯇꯝꯅꯔꯛꯀꯗꯧꯔꯤ ꯃꯗꯨꯗ ꯁꯅꯝꯅ ꯆꯨꯝꯃꯦ ꯃꯩꯁꯤ ꯈꯔ ꯍꯥꯞꯆꯤꯟꯁꯤ ꯑꯁꯨꯝꯅ ꯁꯅꯝ ꯕꯣꯕꯣꯏ ꯑꯃꯗꯤ ꯑꯖꯣꯏꯗꯣ ꯃꯩ ꯑꯗꯣ ꯉꯔꯪ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯁ ꯏꯇꯥꯎꯅꯦ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅꯕꯨ ꯌꯥꯗ꯭ꯔꯦꯍꯦ ꯅꯕꯥꯅꯤ ꯉꯥꯛꯇ ꯁꯪꯉꯨ ꯑꯩ ꯇꯨꯝꯒꯦ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯝ ꯑꯃꯗꯤ ꯑꯖꯣꯏꯅ ꯅꯪꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯛ ꯇꯨꯝꯁꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯖꯣꯏꯗꯤ ꯃꯍꯥꯛꯀꯤ ꯑꯗꯨꯃꯛ ꯍꯤꯞꯊꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯁꯅꯝꯁꯨ ꯑꯗꯨꯃꯉꯥꯏ ꯑꯩꯁꯨ ꯇꯨꯝꯃꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯩꯅ ꯇꯨꯝꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯇꯨꯝꯈꯤꯅꯤ ꯍꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ ꯑꯩꯁꯨ ꯇꯨꯝꯃꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯁꯨ ꯍꯤꯞꯊꯈ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟꯒ ꯆꯦꯜꯂꯨꯕꯒ ꯀꯔꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯥꯕꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯞꯅ ꯑꯁꯨꯝ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯛꯄꯗꯨꯗ ꯑꯖꯣꯏꯅ ꯀꯅꯥꯅꯣꯅꯦ ꯈꯣꯡ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯣ ꯐꯥꯛꯂꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯄꯥꯏꯔꯝꯗꯦ ꯇꯔꯪ ꯃꯔꯪ ꯑꯃꯠꯇ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯏꯇꯥꯎ ꯇꯥꯎꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯖꯣꯏꯅ ꯀꯩꯅꯣ ꯁꯤꯗꯤ ꯁꯅꯝ ꯑꯁꯨꯝꯅ ꯁꯅꯝꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯁꯅꯝꯗꯤ ꯁꯨꯍꯧ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯣꯏꯅ ꯕꯣꯕꯣꯏꯕꯨꯁꯨ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯕꯣꯕꯣꯏꯁꯨ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯗꯦ ꯑꯗꯨꯝꯅ ꯀꯣꯏꯀꯧ ꯀꯧꯔꯤꯉꯩ ꯑꯖꯣꯏꯗꯣ ꯃꯈꯣꯡ ꯊꯥꯡꯒꯠꯂꯤꯕ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯁꯥ ꯑꯗꯣ ꯆꯤꯡꯊꯣꯔꯛꯈꯤ ꯑꯖꯣꯏ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯁꯅꯝ ꯕꯣꯕꯣꯏ ꯑꯩ ꯑꯃꯨꯛꯇ ꯀꯜꯂꯣ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯃꯁꯛꯁꯨ ꯎꯗꯦ ꯑꯩꯕꯨꯛꯇ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏꯗꯤ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄꯤꯔꯛꯇꯦ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯗꯦ ꯇꯨꯃꯤꯟꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅꯤꯁꯤꯕꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯣꯏꯅꯤ ꯍꯥꯟꯅ ꯁꯤꯈ꯭ꯔꯕꯖꯥꯠꯂꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯖꯣꯏꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤꯁꯤꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯑꯁꯨꯝ ꯆꯤꯡꯕꯗꯤ ꯂꯦꯞꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯀꯩꯗꯧꯅꯤ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯛꯈꯤꯕ ꯃꯩꯈꯦꯠ ꯑꯗꯣ ꯁꯦꯠ ꯂꯥꯎꯅ ꯈꯦꯠꯇꯣꯛꯏ ꯑꯗꯨꯝꯅ ꯃꯩꯈꯦꯠ ꯑꯗꯣ ꯈꯦꯠꯇꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯔꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯊꯥꯗꯣꯔꯛꯏ ꯃꯈꯣꯡ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯑꯖꯣꯏ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯗꯝꯕꯨꯔ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯨꯝꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯑꯖꯣꯏꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯖꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯦꯟꯈ꯭ꯔꯕꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤ ꯂꯩꯐꯝ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯂ ꯑꯩ ꯂꯩꯔꯝꯗꯕꯗꯨꯗ ꯃꯈꯣꯏ ꯍꯦꯟꯅ ꯄꯥꯈꯠꯂꯕꯖꯥꯠꯂ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯖꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯁꯅꯝꯅ ꯑꯖꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯑꯖꯣꯏꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯅꯝꯗꯣ
ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯒ ꯇꯞꯅ ꯅꯣꯡꯈꯠꯂꯛꯂꯒ ꯑꯖꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯛꯂꯒ ꯁꯅꯝꯅ ꯍꯣꯏ ꯁꯤꯂꯣ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯑꯖꯣꯏꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯅꯝꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯍꯩ ꯋꯥ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯕꯣꯕꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤ ꯎꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯖꯣꯏꯅ ꯕꯣꯕꯣꯏꯗ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯁꯨ ꯇꯨꯃꯤꯟꯅ ꯄꯥꯛꯊꯔꯒ ꯃꯁꯥ ꯑꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯨꯝꯂꯒ ꯂꯩꯔꯤ ꯑꯖꯣꯏꯅ ꯁꯅꯝꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯅꯥꯀꯣꯡꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯑꯖꯣꯏꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯪꯉꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯃꯩ ꯇꯤꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯑꯖꯣꯏꯗ ꯇꯥꯛ 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 ꯐꯨꯔꯒ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯁꯨ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯤ ꯅꯨꯄꯤ ꯑꯃꯅ ꯃꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯂꯤꯕꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕꯗꯣ ꯁꯅꯝꯅ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯃꯁꯥꯗ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯕꯣꯕꯣꯏꯗ ꯕꯣꯕꯣꯏ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯣꯏꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯅꯝꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯁꯥ ꯃꯇꯣꯝꯇ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯅꯤꯡꯕꯒꯨꯝ ꯇꯧꯔꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯦꯠꯈꯥꯏꯔꯛꯄꯒꯨꯝ ꯅꯥꯕꯗꯧꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯁꯅꯝꯗꯣ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯤꯡꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯥꯝꯅ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯛꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯑꯗꯨꯝꯅ ꯌꯥꯝꯅ ꯍꯧꯅ ꯄꯣꯛꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯑꯖꯣꯏ ꯕꯣꯕꯣꯏ ꯑꯃꯗꯤ ꯁꯅꯝ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯉꯔꯪ ꯉꯔꯪ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯈꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯖꯣꯏ ꯁꯅꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯑꯣꯏꯅ ꯆꯠꯅꯕ ꯇꯧꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯤꯅ ꯐꯩꯅ ꯆꯠꯀꯦꯔꯥ ꯌꯨꯡꯅꯕꯨ ꯆꯠꯀꯦꯔꯥ ꯆꯠꯅꯤꯡꯕ ꯃꯑꯣꯡꯗ ꯆꯠꯁꯅꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯌꯧꯅꯅꯕ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯗꯣ ꯈꯪꯍꯧꯗꯅ ꯎꯄ꯭ꯔꯥ ꯉꯣꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯝꯅ ꯕꯣꯕꯣꯏꯅ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯅꯝ ꯑꯃꯗꯤ ꯑꯖꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯣꯏꯕꯨ ꯍꯧꯒꯠꯂꯒ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯕꯣꯕꯣꯏ ꯍꯧꯒꯠꯂꯨꯔꯦ ꯅꯪꯕꯣ ꯆꯠꯂꯁꯤ ꯂꯥꯎꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯕꯣꯏꯅ ꯑꯁ ꯑꯩꯒꯤ ꯈꯣꯡꯁꯦ ꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯁ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯦꯍꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯠꯁꯤꯂꯥꯎ ꯑꯁꯨꯝꯅ ꯑꯖꯣꯏꯅ ꯕꯣꯕꯣꯏꯒꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯁꯅꯝꯅ ꯕꯣꯕꯣꯏꯒꯤ ꯁꯦꯒ꯭ꯔꯥ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯂꯒ ꯄꯨꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯤ ꯒꯥꯔꯤ ꯑꯗꯣ ꯊꯣꯡ ꯁꯠ ꯁꯠ ꯍꯥꯡꯇꯣꯛꯂꯒ ꯁꯅꯝꯅ ꯕꯣꯕꯣꯏꯕꯨ ꯁꯦꯒ꯭ꯔꯥꯗ ꯀꯣꯜꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯆꯤꯡꯈꯠꯂꯤ ꯑꯖꯣꯏꯅ ꯃꯈꯣꯡ ꯑꯗꯣ ꯄꯥꯏꯔꯒ ꯊꯥꯡꯀꯠꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯣꯕꯣꯏꯗꯣ ꯌꯥꯝꯅ ꯋꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯕꯣꯕꯣꯏꯗꯣ ꯐꯩꯅ ꯍꯤꯞꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗ ꯑꯣꯏꯅ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯁꯅꯝ ꯑꯃꯗꯤ ꯑꯖꯣꯏꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯣꯡꯂꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯅꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯇꯧꯔꯗꯧꯅꯤ ꯒꯥꯔꯤꯁꯤꯁꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯅ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯑꯩ ꯇꯧꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯣꯟꯊꯣꯛꯅꯔꯒ ꯑꯖꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯒꯤꯌꯔ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯣꯔꯛꯏ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯌꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯑꯖꯣꯏꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯈꯥꯝꯂꯒꯨꯝꯁꯤ ꯃꯁꯦ ꯑꯐꯕ ꯑꯣꯏꯔꯝꯃꯣꯏ ꯊꯣꯡꯒꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯅꯝꯅ ꯀꯅꯥꯒꯨꯝꯕꯗ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯕꯗꯒꯤ ꯑꯖꯣꯏꯁꯨ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯒꯥꯔꯤꯗꯒꯤ ꯀꯅꯥ ꯑꯃꯇꯗꯤ ꯀꯨꯝꯊꯗꯦ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯑꯗꯣ ꯍꯧꯅ ꯍꯧꯅ ꯑꯗꯨꯃꯛ ꯈꯣꯡꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ
ꯑꯖꯣꯏ ꯑꯃꯗꯤ ꯁꯅꯝꯁꯨ ꯕꯣꯕꯣꯏꯅ ꯑꯗꯨꯝꯅ ꯂꯧꯔꯛꯄꯗꯨꯗ ꯇꯨꯡꯗ ꯐꯠ ꯐꯠ ꯌꯦꯡꯊꯣꯛꯅꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯕꯣꯕꯣꯏ ꯃꯇꯣꯝꯇꯃꯛ ꯃꯈꯨꯠ ꯃꯁꯥꯗꯣ ꯐꯔꯛ ꯐꯔꯪ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯍꯩ ꯕꯣꯕꯣꯏ ꯀꯩꯗꯧꯔꯦ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯕꯣꯏꯗꯣ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯗ ꯁꯅꯝꯅ ꯕꯣꯕꯣꯏ ꯅꯪ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯅꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯕꯣꯏꯅ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯗꯒꯤꯅꯦ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯖꯣꯏꯅ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯒꯥꯔꯤꯁꯦ ꯊꯧꯈꯤꯅꯕ ꯇꯧꯔꯁꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯍꯟꯇꯨ ꯍꯥꯏꯕ ꯌꯥꯗꯦ ꯊꯣꯝꯃꯒ ꯌꯦꯡꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯖꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯧꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯣ ꯁꯨꯍꯥꯟ ꯍꯥꯟꯗꯣꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯑꯖꯣꯏꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯊꯣꯡꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯑꯖꯣꯏ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯉꯝꯗꯨꯅ ꯈꯪꯈꯥꯡ ꯈꯥꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯈꯤꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯨꯗꯨꯛ ꯇꯥꯁꯤꯟꯗꯨꯅ ꯁꯤꯠ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯒ ꯌꯥꯔꯁꯦ ꯒꯥꯔꯤꯗꯣ ꯑꯩ ꯑꯃꯨꯛ ꯊꯧꯔꯒ ꯌꯥꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯁꯅꯝꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯑꯁꯨꯝ ꯊꯧꯔꯛꯄ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯍꯥꯏꯐꯦꯠ ꯁꯅꯝꯅ ꯎꯍꯧꯈꯤ ꯃꯗꯨ ꯌꯦꯡꯂꯤꯉꯩꯗ ꯒꯥꯔꯤ ꯑꯗꯣ ꯀꯣꯡꯀꯨꯠ ꯑꯃꯗ ꯊꯧꯗꯈ꯭ꯔꯦ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯀꯣꯡꯀꯨꯠ ꯑꯃꯗ ꯊꯧꯗꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯗꯣ ꯆꯠꯈꯠꯂꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯀꯅꯥ ꯌꯦꯡꯉꯤꯗꯅꯣ ꯅꯪꯅ ꯑꯁꯤꯒꯤ ꯀꯣꯝꯗ ꯑꯃꯨꯛ ꯊꯧꯗꯔꯨꯔꯤꯁꯤꯅ ꯆꯀꯥ ꯅꯥꯀꯟꯅ ꯑꯃꯨꯛ ꯄꯨꯊꯈ꯭ꯔꯦ ꯊꯧꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯅꯣꯕꯨ ꯇꯧꯗꯣꯏꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯑꯁ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯨꯄꯤ ꯑꯃꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯀꯩꯅꯣꯝ ꯂꯦꯞꯄꯗꯨꯗ ꯑꯗꯨꯗ ꯌꯦꯡꯉꯤꯉꯩꯗ ꯑꯩꯗꯤ ꯃꯃꯥꯡꯗ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯣꯕꯣꯗꯣ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯩꯅ ꯍꯥꯏꯗꯣ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯕꯣꯕꯣꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯑꯖꯣꯏ ꯑꯃꯗꯤ ꯁꯅꯝꯁꯨ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯃꯛꯇ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯖꯣꯏꯅ ꯑꯩ ꯁꯅꯝ ꯅꯪ ꯃꯥꯡꯗ ꯇꯣꯡꯉꯨ ꯑꯩ ꯕꯣꯕꯣꯏꯒ ꯄꯨꯟꯅ ꯇꯨꯡꯗ ꯇꯣꯡꯂꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯖꯣꯏꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯤꯠꯇꯣ ꯀꯥꯜꯂꯒ ꯕꯣꯕꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯅꯣꯏ ꯊꯥꯖꯗꯦꯗꯅ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅꯦꯕ ꯅꯈꯣꯏꯗ ꯊꯣꯛꯂꯒ ꯈꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯒꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯀꯥꯈꯠꯂꯨ ꯍꯥꯏꯕ ꯁꯨꯌꯥ ꯌꯥꯗꯕꯗꯒꯤ ꯁꯅꯝꯅ ꯁꯤꯗꯤ ꯀꯨꯝꯊꯔꯒ ꯏꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣই ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯆꯤꯡꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯣꯏꯕ ꯇꯥꯔꯕ ꯇꯧꯔꯤꯁꯤꯕꯣ ꯑꯦꯔꯥ ꯕꯣꯕꯣꯏ ꯋꯥꯈꯜ ꯁꯣꯟꯊꯔꯛꯀꯅꯨꯗ ꯅꯉꯣꯟꯗ ꯀꯩꯁꯨ ꯌꯥꯎ ꯍꯥꯏꯗꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯒꯥꯔꯤꯁꯦ ꯏꯟꯈꯠꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯖꯣꯏ ꯒꯥꯔꯤꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯒꯥꯔꯤ ꯑꯗꯣ ꯆꯀꯥꯗꯨ ꯀꯩꯅꯣ ꯈꯔ ꯅꯟꯁꯜꯂꯨ ꯑꯗꯨꯒ ꯆꯠꯈꯠꯅꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯁꯅꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯖꯣꯏꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯥꯏꯗ ꯇꯥꯔꯝꯕ ꯎꯀꯛ ꯋꯥꯀꯛ ꯑꯃꯗꯤ ꯅꯨꯡ ꯆꯤꯡ ꯂꯩꯕꯥꯛ ꯀꯌꯥ ꯅꯣꯝꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯄꯨꯡꯗꯤ 12 ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯄꯨꯡꯁꯨ 12 ꯇꯥꯁꯤꯜꯂꯛꯂꯦꯅꯦ ꯂꯥꯏ ꯊꯣꯛꯄꯒꯤ ꯃꯇꯝ ꯖꯣꯞ ꯆꯥꯕꯤꯗꯨ ꯌꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯃꯗꯤ ꯆꯀꯥ ꯑꯗꯨꯗ ꯅꯨꯡ ꯂꯩꯉꯣꯏꯁꯤꯡ ꯎꯀꯛ ꯋꯥꯀꯛ ꯃꯌꯥꯝ ꯍꯥꯞꯆꯤꯟꯗꯨꯅ ꯊꯧꯒꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯀꯣ ꯃꯆꯥꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯂꯒ ꯁꯅꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯝ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯗꯨꯕꯨ ꯀꯣꯡꯀꯨꯠꯇꯨ ꯏꯁꯤꯡ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯊꯧꯒꯠꯄ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯆꯀꯥꯗꯨ ꯁꯤꯠꯂꯒ ꯒꯔ ꯁꯤꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ ꯑꯁ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯆꯠꯂꯔꯣꯏ ꯆꯠꯀꯦ ꯍꯥꯏꯔꯁꯨꯅꯦ ꯃꯌꯥꯝꯅ ꯆꯠꯅꯕ ꯃꯐꯝꯗ ꯆꯠꯁꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ lumba ꯄꯣꯠ ꯑꯃ ꯕꯣꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯅꯝꯅ ꯒꯥꯔꯤ ꯑꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯖꯤꯜꯂꯤ
asumna brake ado khangpha phaba da gari adu ki mathakta karigumba pot ama gorong 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 launa on bagi makhol ama tai adubu gari adu ki makha da di sungta tarakti matam adu da ajoina kaino da gari gi mathak ji thoina pau ku nati mathak chi da gorong gorong olaga dum leiri basibu khari wora jano maruda boboina gari oine ge but ni dana but oibaduna ni sida gorong gorong olise as akoy ohum ne afam sita soi siado muida adumna boboina hairapa khuding gi sanamna taning de ai yenge se haiduna gari ki thong ado hangdo ke tawi matam aduta ajoina as yungru tu nangi gari thogum thobudo adum thawro asumna ajoina hairapa de gi sanamna gari ado start tawraga amuk thawbur hori adumna tawduna khara thawlabagi tungda gari aduki mamai aduta i kaya ama mathak lomdagi juro 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 chenthari adumna i chenthrak paduta ajoi sanam amadi boboi mokoi ahum do kibuna loiri mathak ta hojik tarak khibodo kari potpu oiraba chano khaladuna mokoi ahum di mihun tahun amata sudrabani aduga sanamna gari adugi gear do yamna kanna pankhatuna yamna yangna su thutharak libani ching lambi ga oibani na gari ado yamna su chonglei adugi su mathakta lambi phattabani na gari ado yamna thoruba su yadri maramaduna sangchat amada adumak thau amatari asama tawduna gari ado yamna sum thorakpana haujikti khungang tagadaba lambi ado yaushallakli khungang tagadaba lambi ado yorokpada ajoi sanam amadi boboi yamna harauki masidagi di gari ado khungang taba lambi adom ta haidoraklaga lambi adu da sangna dumak thawri asomna lambi adu da makoina yamna sangna thawringi matam adu da gari adu ki mamangda karino khangdaba ama thomjin khibugum gari ado khangom nomi adugi sumathakta gari aduna karigum pot ama takhairaga chakhibagi mongda gari ado yamna sukanna nikhi adumna torokpadu ta ajoi sanam amadi boboi mokoi ahumdo pakhat man khibana hauji akoda thomribado mi oira mali karigumda mi oram labadi aikoina thomdat luribado soidana khanulakani aduna aikoi paisa yama tingnagani kamdau sige haiduna hangi matam aduda ajoina adu werabadi asibado aikoi maya manaraga phumjilamasi kana su khangadab leiti jingnung ni hairi matam aduda sanam amadi boboina su hoi aduna falani haiduna mokoi gari tagi kumtharakle aduga yingbu matamdadi nupi ama mamai mamito pungkai kairaga ihingna hingsaraga taaduna lerami madu ubada ajoi sanam amadi boboi pakhat khibuna loiri ajoina haikibagi matungina sanam amadi boboi aduga ajoi mokoi ahum tawduna nupi ado lambi gi mapan amada mokoina porakpa mokoina sing khainanabagi porakpa amadi injang changnagi porakpa thangten mayamdo hogairaga nupi ado kaba kaba phumjallamlei adugi matungda ajoi sanam amadi boboi mokoi ado nungalamdai gi pungani khara helakpa aduwaida gari ado amuk jangna thawri asumna gari ado jangna sum thorakpana haujikti khungang ado yaushalaklei khungang yaurabanina ajoi sanam amadi boboi yamna haraunaki adubu mokoina tawriba thabak ama haibadi nupi amabu gari na thomlabagi tungda phumjillaga thanambado mokoi hojiktada yamma nungai taba amadi akiba pokli adubu gari ado thawbudi lepanati pari wona sanabagi wani asama tawduna mokoi ahum ado nong ngama phawba mafam amada leirabagi tungda nong hek ngarbaga gari ado thodoktuna mokoi gi yum jawona ba lakhi mataw asumna yum jawona ba lakpa matamda ajoi sanam amadi boboi mokoi gi masa singdo ihai hainadaba amadi karino mai taw tawbugum tawri matam aduda sanamna ikoi yohum si magi yumda jangdi jangna khini haibabu isa si kaino mai taw tawbida noi taw tabro ai di khirum kanagumba amana aibu hatkada bagi tanarakpagum chada phawibo adumna hairakpada ajoi amadi boboina su hoine akhoyu taw isa ka si ilum lumdaradana kaino ma tawdo ngarang akhoina hatokluba nupi adugi pa oiraba jalo as adusu oiramba yari ponida ma june karaida su amamba du lakliba adumna hairakpadu ta sanamna yarase amabu oire aikoi jumdan janarasi adugane thuduk asigi matangda kana amata da haiduk nagumjiko karigumba paulik oikrabati aikoi jel jogadoribani farase aikoi yum jangrasi asomna hairakpadu ta boboina karaidagi yum jangmano aidi khongtik libasidi adumna hairakpadu ta sanamna oine sumine adu oragana
ꯃꯥꯏꯕ ꯑꯃꯗ ꯁꯝꯍꯜꯂꯨꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯕꯣꯕꯣꯏꯒꯤ ꯃꯈꯣꯡ ꯑꯗꯣ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯂꯩꯈꯥꯏꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯝꯂꯒ ꯒꯨꯂꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯏꯔꯒ ꯊꯥꯗꯣꯔꯛꯂꯤ ꯁꯅꯝ ꯑꯖꯣꯏ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯕꯣꯕꯣꯏꯒꯤ ꯌꯨꯝꯗ ꯄꯨꯂꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯕꯣꯕꯣꯏꯕꯨꯅ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯒꯤ ꯃꯄꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯍꯥ ꯅꯈꯣꯏꯕꯨ ꯀꯔꯥꯏꯗꯅꯣ ꯀꯦꯝ ꯇꯧꯔꯒ ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯥꯏꯅꯦ ꯕꯣꯕꯣꯏꯒꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯖꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯕꯣꯕꯣꯏꯒꯤ ꯃꯈꯣꯡ ꯁꯣꯛꯄ ꯑꯗꯨꯁꯨ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯒꯤ ꯃꯄꯥꯅ ꯍꯩ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯌꯥꯔꯦꯛꯂꯨꯔꯕꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯩ ꯀꯔꯤ ꯇꯧꯕꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯦꯝ ꯇꯧꯔꯨꯔꯤꯕꯗꯨꯕꯣ ꯍꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤ ꯑꯣꯊꯣꯛ ꯑꯇꯤꯡꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯈꯣꯏꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯒꯤ ꯁꯥꯎꯝ ꯈꯔ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯃꯥꯏꯕ ꯑꯃ ꯀꯧꯔꯛꯈꯤꯒꯦ ꯑꯗꯨꯗꯨꯒꯅꯦ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯅꯕ ꯇꯧꯁꯤ ꯑꯖꯣꯏ ꯄꯥꯕꯨꯡ ꯁꯅꯝ ꯄꯥꯕꯨꯡ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯨꯀꯣ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯒꯤ ꯃꯄꯥꯕꯨꯡꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯥꯏꯕ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯝꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯂꯤꯕꯗꯨꯕꯨ ꯃꯥꯏꯕꯅ ꯈꯪꯒꯗ꯭ꯔꯅꯦ ꯕꯨꯠ ꯄ꯭ꯔꯦꯠꯅꯦꯁꯨ ꯈꯪꯗꯦ ꯁꯥꯅꯤ ꯉꯥꯅꯤꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟꯒ ꯇꯥꯕꯗ ꯅꯠꯇꯦꯗ ꯋꯥꯐꯝ ꯑꯗꯨꯗ ꯑꯖꯣꯏꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯥꯕꯨꯡꯒꯤ ꯃꯕꯨꯛꯅꯤꯡ ꯆꯝꯖꯅꯕ ꯌꯦꯡꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔ ꯕꯣꯕꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯂꯥꯏ ꯌꯥꯝ ꯊꯥꯖꯕꯅꯦ ꯑꯗꯨꯅꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ ꯁꯅꯝ ꯑꯃꯗꯤ ꯑꯖꯣꯏꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯑꯩꯈꯣꯏ ꯕꯣꯕꯣꯏ ꯍꯣꯏꯗ ꯂꯩꯔꯦ ꯅꯨꯡꯊꯤꯜ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣꯏꯒꯤ ꯃꯄꯥꯕꯨꯡꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯕꯣꯏꯗ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣꯁꯤꯗꯤ ꯉꯔꯥꯡ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯈꯔ ꯁꯥꯎꯍꯨꯝ ꯐꯪꯈ꯭ꯔꯦꯗꯅ ꯁꯤꯗ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣꯁꯤꯡꯁꯤꯁꯨ ꯂꯥꯏꯒꯤ ꯁꯥꯎꯍꯨꯝ ꯈꯔ ꯐꯪꯉꯤꯅꯦ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯗꯕ ꯃꯥꯟꯗꯦ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯅꯈꯣꯏꯕꯨ ꯀꯧꯕꯒꯨꯝ ꯇꯧꯔꯤꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯖꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯈꯪꯉꯦ ꯅꯈꯣꯏꯅ ꯆꯪꯂꯨꯔꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯥꯏ ꯇꯤꯟ kaya ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ ꯉꯔꯥꯡ ꯅꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯕꯗꯤ ꯅꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯟꯊꯔꯛꯄ ꯑꯃꯗꯤ ꯄꯥꯏꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈ꯭ꯔꯤꯕꯗꯨ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯅꯤꯅ ꯅꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨ ꯊꯧꯖꯥꯜ ꯄꯤꯕꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯤꯀꯣ ꯅꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯕ नखोइना थाजद्रिबा लाइनिंथौ सनामहि अमदि इमा लेमरेन सिदबि असे नखोइना थाजदबगि वानी नखोइना लाचिलुदबगि वानी मखोइना दिने मसा मना ओइबा नखोइसे नुसिने हे फरे फरे हाउजिक्ति आइना लाय अमा खोरमलगा तिंकोक लाइकोक पिरगनी काइसु तौरक्लरोय अदुगा नखोइ हप्ता अमदि हाइबदि नुमित तरेत निति याइंगंग अमदि मकु पांदबा nga हाइबदि ngachi ngakra ngaprum asina sinba saba yadeko atuga telau chanam lomba mayangba amadi tuning khokna chingba saba yadeko fare 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 ai tingkok laikok pige asumna hairam laga amaiba aduna bubui ki mapa aduta changadaba pulam cheram kabu khaibo khara hairabagi tungda bubui ki mapa bungna kaithel da chatuna leirure aduga amaiba aduga punna sumangda lai tainaki असमना तौदुना आमाइबा अदुना मखोइ अहुमदो तिंकुक लाइकुक पिरगा तारेनना मकोक सिंग अदुदा इसिंग लुपगा साइथरमलबा मतुंगदा आमाइबा अदो हौजिक्ति कसु तौरक्लरोय नखोइ मतुंगदि असमना चिंगनुंग मनुंगदा चटकनु हाइरमलगा आमाइबा अदो सटख्रि मसेगी मतुंग बोबोइदो
ꯃꯍꯥꯛꯁꯨ ꯑꯅꯥꯕꯗꯣ ꯇꯞꯅ ꯇꯞꯅ ꯃꯔꯥꯏꯅ ꯐꯖꯔꯛꯂꯒꯅꯤ ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯁꯅꯝ ꯑꯃꯗꯤ ꯑꯖꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯕꯣꯕꯣꯏ, ꯁꯅꯝ ꯑꯃꯗꯤ ꯑꯖꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯍꯧꯁꯥꯒꯨꯝ ꯅꯍꯥꯟꯋꯥꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯨꯜꯂꯤ꯫ ꯕꯣꯕꯣꯏꯗꯣ ꯃꯈꯣꯡꯗꯣ ꯈꯔ ꯈꯔ ꯊꯥꯡꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯝ, ꯕꯣꯕꯣꯏ, ꯑꯖꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥ ꯊꯛꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯀꯦꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯨꯕ ꯑꯖꯣꯏ, ꯁꯅꯝ, ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯔꯥꯟꯕ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫